ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯃꯍꯟꯕꯤ ꯃꯤꯒꯤ ꯎꯁꯣꯞ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯂꯕꯅ ꯁꯥꯡꯅ ꯆꯠꯂꯨꯕꯗꯨꯗ ꯋꯥꯔꯤ ꯃꯁꯥꯗꯣ꯫ ꯅꯤꯡꯁꯥ ꯁꯣꯔ ꯑꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯗꯨꯅ ꯆꯪꯂꯛꯏ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ꯫ ꯃꯧ ꯑꯍꯜ ꯏꯕꯦꯊꯣꯏ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨ ꯁꯪꯒꯣꯜꯗꯒꯤ ꯁꯟꯊꯤ ꯑꯅꯧꯕꯗꯨ ꯂꯧꯔꯨꯔꯒ ꯊꯤꯠꯇꯨꯅ ꯋꯥꯏ ꯇꯩꯔꯝꯕꯅꯤ꯫ ꯃꯅꯦꯝꯅ ꯅꯤꯡꯁꯥ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯧꯏ꯫ ꯌꯥꯏꯃ, ꯃꯧꯇꯣꯟ, ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯕꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯏꯃꯥꯁꯤ ꯁꯝꯃꯒ ꯄꯨꯁꯤꯜꯂꯨ ꯂꯥꯛꯑꯣ꯫ ꯃꯧ ꯌꯥꯏꯃ ꯌꯥꯏꯃꯕꯤꯗꯤ ꯇꯥꯔꯁꯨ ꯈꯨꯝꯂꯛꯇꯦ, ꯃꯔꯝꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯇꯜꯂꯤ, ꯃꯕꯨꯛꯁꯨ ꯈꯔ ꯂꯨꯏ ꯌꯥꯏꯃꯒꯤ ꯍꯧꯅꯕꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯍꯥꯏꯕꯗꯨꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯇꯦ꯫ ꯃꯥꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯔꯛꯄ ꯊꯕꯛ ꯑꯃ ꯍꯥꯏꯔꯕꯗꯤ ꯆꯥꯕ ꯆꯠꯄ ꯑꯁꯤꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯉꯥꯏ꯫ ꯃꯁꯤ ꯌꯥꯏꯃꯅ ꯈꯨꯝꯂꯛꯇꯦ ꯃꯇꯥꯒꯨꯝ ꯃꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯂꯧꯇꯥꯅꯕ ꯀꯜꯂꯤ꯫ ꯃꯤꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯇꯧꯗꯦ꯫ ꯃꯤꯗꯤ ꯌꯥꯝ ꯁꯤꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯄ, ꯃꯄꯥꯝꯂꯣꯝꯒꯤ ꯃꯤ ꯂꯥꯛꯄ ꯑꯃꯗꯤ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯗꯤ ꯊꯕꯛ ꯐꯕꯤ ꯍꯦꯛꯇ ꯁꯥꯏ꯫ ꯑꯗꯨꯒ ꯃꯧ ꯑꯍꯜ ꯏꯕꯦꯊꯣꯏꯗꯤ ꯏꯆꯝ ꯆꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯁꯤ, ꯈꯣꯜꯂꯩ ꯈꯣꯟꯊꯣꯛ ꯃꯤꯀꯧ ꯃꯤꯔꯝ ꯅꯨꯡꯁꯤ, ꯃꯕꯨꯛꯇ ꯋꯥ ꯂꯣꯠꯇꯦ꯫ ꯃꯅꯦꯝꯅ ꯌꯥꯅꯕ ꯆꯠꯆꯩ, ꯏꯃꯨꯡ ꯂꯨꯅ ナꯟꯅ ꯊꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯏꯕꯦꯊꯣꯏ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯔꯣꯏꯗꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤꯁꯤꯅ꯫ ꯆꯥꯁꯤ ꯊꯛꯁꯤ ꯀꯣꯏꯔꯨꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯀꯧꯔꯗꯤ ꯍꯦꯛꯇ ꯇꯥꯗꯧꯕ, ꯑꯗꯨꯝꯅꯒ ꯀꯧꯔꯨꯔꯗꯤ ꯅꯨꯡꯁꯤꯠꯀꯥꯗꯣ ꯇꯨꯡꯗꯅꯤ ꯂꯩꯍꯧꯗꯣꯏꯁꯤ꯫ ꯏꯃꯥ, ꯑꯩ ꯁꯝꯒꯦ, ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯣ ꯑꯗꯨꯗ꯫ ꯂꯩꯃꯍꯟꯕꯤ ꯃꯃꯧ ꯑꯍꯜꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ, ꯐꯝꯊꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯏꯕꯦꯊꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯅꯦꯝꯗ, ꯏꯃꯥ, ꯁꯝꯂꯒ ꯆꯠꯂꯗꯤ ꯀꯨꯏꯔꯅꯤ, ꯑꯗꯨꯅ ꯅꯃꯧ ꯍꯦꯛꯇ ꯄꯝꯂꯒ ꯊꯥꯡꯖꯔꯤ꯫ ꯌꯥꯒꯗ꯭ꯔꯅꯦ ꯏꯕꯦꯊꯣꯏ ꯅꯪꯕꯣ? ꯌꯥꯅꯤ ꯌꯥꯅꯤ ꯏꯃꯥ, ꯅꯃꯧ ꯍꯦꯛꯇ ꯄꯣꯖꯒꯦꯁꯦ꯫ ꯅꯃꯧꯁꯦ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯐꯧꯗꯤꯒ ꯍꯩꯔꯛꯏꯅꯤ꯫ ꯀꯤꯖꯩꯅꯦ ꯑꯩꯗꯤ, ꯅꯪꯅ ꯇꯧꯗꯣꯔꯤꯗꯣ ꯏꯕꯦꯊꯣꯏ꯫ ꯏꯃꯥꯅ ꯄꯝꯕ ꯀꯤꯔꯗꯤ ꯄꯣꯔꯒ ꯂꯣꯏꯔꯦꯗꯅ ꯅꯃꯧꯅ꯫ ꯂꯥꯛꯑꯣ ꯏꯃꯥ, ꯅꯃꯧ ꯄꯣꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯧ ꯃꯁꯥ ꯐꯕꯤ ꯂꯩꯕꯅꯤꯅ ꯄꯣꯗꯧꯔꯦꯅꯦꯁꯦ ꯑꯩꯗꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯃꯧ ꯂꯩꯖꯕ ꯀꯥꯏꯁꯦ꯫ ꯏꯕꯦꯊꯣꯏ ꯃꯅꯦꯝꯗꯨ ꯄꯣꯔꯒ ꯃꯪꯒꯣꯜ ꯐꯥꯎꯕ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯃꯉꯥ ꯂꯩꯃꯅ, ꯌꯥꯔꯦ ꯌꯥꯔꯦ ꯏꯅꯦꯝ ꯀꯨꯝꯃꯒꯦ꯫ ꯍꯩꯍꯥ, ꯌꯥꯔꯕ ꯏꯃꯥ? ꯏꯃꯥꯁꯦ ꯏꯁꯥ ꯄꯥꯕꯗꯨꯗ ꯌꯥꯡꯂꯝꯗꯣꯏ ꯈꯜꯂꯒ ꯌꯥꯝ ꯂꯨꯝꯃꯝꯃꯤ ꯖꯥꯠꯅꯤꯅ꯫ ꯃꯄꯥꯟ ꯊꯣꯡꯗ ꯄꯥꯖꯔꯁꯨ ꯏꯁꯥꯁꯦ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯜꯂꯤꯕꯅꯤꯅꯦ ꯅꯅꯦꯝꯁꯦ꯫ ꯏꯃꯥ, ꯑꯩ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯏꯃꯥ ꯆꯪꯕꯤꯔꯣꯀꯣ ꯑꯗꯨꯝ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯃꯧ ꯌꯥꯏꯃꯒ ꯇꯣꯝꯕꯤꯒꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯏꯃꯥ꯫ ꯐꯃꯨꯡ ꯀꯣꯜꯂꯒ ꯂꯩꯔꯤꯔꯥ ꯃꯈꯣꯏ ꯑꯅꯤꯅ? ꯃꯁꯤ ꯑꯁꯤꯅ ꯇꯧꯔꯤꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦꯗꯤ ꯂꯩꯇꯦ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯅꯤ꯫ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕꯅ ꯃꯁꯤ ꯑꯁꯤꯅ ꯂꯣꯏꯅ ꯇꯧꯍꯧꯕ꯫ ꯏꯕꯦꯊꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨꯗ ꯏꯃꯥ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯍꯌꯦꯡ ꯑꯉꯥꯡ ꯌꯥꯎꯔ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯁꯨꯝꯅ ꯂꯩꯒꯦ ꯐꯪꯂꯔꯣꯏ꯫ ꯑꯉꯥꯡ ꯍꯥꯏꯔꯒ ꯏꯁꯨ ꯄꯥꯟꯊꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯕꯦꯊꯣꯏ? ꯏꯃꯥ, ꯄꯥꯟꯊꯣꯏꯗꯤ ꯃꯣꯏ ꯇꯥꯆꯧꯒ ꯀꯩꯊꯦꯜ ꯆꯠꯈꯤꯌꯦ꯫ ꯀꯔꯤ ꯂꯩꯕ ꯆꯠꯈ꯭ꯔꯤꯅꯣꯅꯦ? ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯆꯠꯈꯤꯕꯅꯤ ꯏꯃꯥ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄ꯫ ꯍꯧꯖꯤꯛ ꯃꯅꯥꯎꯁꯤꯡꯅ ꯃꯄꯨꯡ ꯃꯔꯩ ꯐꯔꯛꯂꯒ ꯃꯇꯨ ꯃꯇꯨ ꯊꯤꯔꯕꯁꯤ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯃꯛ ꯄꯨꯔꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯁꯦ꯫ ꯏꯃꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯤꯗꯤ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ꯫ ꯁꯤꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯏꯃꯥꯒꯤ ꯋꯥꯈꯜ ꯋꯥꯅꯕꯅꯤ꯫ ꯑꯉꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯒꯤ ꯄꯨꯛꯆꯦꯜꯁꯦ꯫ ꯁꯣꯝꯗ ꯃꯥꯒꯤ ꯀꯥꯗꯗꯤ ꯀꯝꯗꯧꯔꯤ? ꯃꯅꯦꯝꯄꯣꯛꯀ ꯃꯆꯦ ꯑꯍꯜꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯃꯧ ꯌꯥꯏꯃꯒ ꯇꯣꯝꯕꯤꯒꯗꯨ꯫ ꯌꯥꯏꯃꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯐꯅꯦꯛ ꯈꯔ ꯊꯨꯞꯂꯒ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯝ ꯌꯦꯡꯁꯤꯜꯂꯗꯅ ꯋꯥꯒꯁꯦ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯉꯤ ꯌꯥꯝ꯫ ꯉꯥꯡꯅꯤꯡꯗꯕꯅ ꯑꯩꯗꯤ꯫ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯇꯧꯕꯅꯤꯀꯣ꯫ ꯆꯍꯤ ꯐꯥꯔꯗꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯔꯗꯧꯅꯦ ꯑꯩꯁꯦ꯫
ꯇꯞꯅ ꯆꯠꯈ꯭ꯔꯦ ꯃꯇꯝꯁꯤꯁꯨ ꯑꯩꯅꯗꯤ ꯆꯍꯤ ꯐꯥꯅꯤꯡꯉꯤ ꯃꯣꯏꯅ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤꯁꯤꯗꯤ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯌꯨꯝꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯒꯨꯝꯕꯅꯤ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯀꯩꯅꯣ ꯃꯧ ꯑꯇꯣꯝꯕꯤ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯔꯨꯝ ꯁꯣꯜꯂꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯏꯅꯦ ꯄꯣꯛꯅꯤ ꯀꯥꯏꯅ ꯋꯥ ꯉꯥꯡꯕꯗ ꯃꯤꯆꯪ ꯃꯤꯒꯥꯏ ꯑꯣꯟꯊꯣꯛꯅ ꯅꯥꯏꯈ꯭ꯔꯦ ꯋꯥ ꯉꯥꯡꯕꯁꯤꯗ ꯏꯆꯦ ꯑꯍꯜꯈꯛ ꯊꯥꯒꯠꯇꯅ ꯑꯗꯨꯝ ꯉꯥꯡꯈ꯭ꯔꯦ ꯌꯨꯝ ꯑꯃꯗ ꯃꯧ ꯑꯍꯨꯝ ꯂꯩꯔꯗꯤ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯧꯅꯤ ꯃꯧ ꯑꯃ ꯊꯥꯒꯠꯂꯗꯤ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯥꯒꯠꯇꯧꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯒꯁꯦ ꯏꯇꯩꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯗꯧꯅꯒ ꯉꯥꯡꯉꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯗꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯑꯃꯈꯛ ꯏꯄꯥꯝ ꯁꯍꯔꯗ ꯇꯧꯖꯕꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯂꯒ ꯏꯄꯥꯝꯒꯤ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯇꯧꯍꯟꯕꯅꯤ ꯁꯤꯁꯨ ꯃꯈꯣꯏꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯣꯏꯔꯥꯃꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯥꯈꯜ ꯃꯥꯟꯅꯖꯕꯅꯤ ꯃꯧ ꯌꯥꯏꯃꯒ ꯇꯣꯝꯕꯤꯒꯁꯦ ꯃꯧ ꯌꯥꯏꯃꯗꯣ ꯐꯅꯦꯛ ꯊꯨꯞꯄ ꯂꯣꯏꯕꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯅꯥꯎꯇꯣꯟ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯇꯥꯍꯧꯕ꯭ꯔꯥ ꯅꯪꯁꯨ ꯐꯩꯖꯨꯞꯀ ꯆꯤꯡꯈꯠꯇꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯌꯥꯏꯃꯕꯤꯅ ꯁꯥꯔꯀꯥꯟꯁꯤꯗ ꯐꯩꯖꯨꯞꯀ ꯆꯤꯡꯈꯠꯂꯒ ꯇꯨꯝꯃꯤꯔꯣ ꯏꯅꯥꯎ ꯇꯣꯝꯕꯤꯁꯅ ꯍꯧꯒꯠꯂꯛꯂꯒ ꯈꯨꯝꯂꯛꯏ ꯅꯅꯥꯎ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯅꯤꯗꯤ ꯏꯆꯦ ꯇꯨꯝꯃꯒꯗꯤ ꯅꯠꯇꯤꯌꯦ ꯇꯨꯝꯕꯃꯨꯛ ꯃꯥꯜꯂꯝꯅꯤ ꯃꯥꯟꯗꯦꯗ ꯏꯆꯦ ꯌꯥꯏꯅ ꯇꯨꯝꯃꯤꯁꯨ ꯈꯪꯉꯤ ꯇꯨꯝꯗꯦꯁꯨ ꯈꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯇꯥꯍꯧꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕꯐꯥꯎ ꯇꯥꯍꯧꯏ ꯀꯩꯅꯣ ꯏꯆꯦ ꯑꯩꯁꯨ ꯑꯩ ꯅꯥꯄꯪꯗꯦ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯪꯗꯤ ꯁꯥꯎꯅꯤꯡꯉꯤ ꯍꯣꯔꯦꯟ ꯅꯅꯥꯎ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯇꯝꯗꯣꯏꯅꯦ ꯑꯩꯗꯤ ꯇꯝꯃꯨ ꯑꯩꯁꯨ ꯇꯝꯗꯣꯏꯅꯤ ꯏꯅꯥꯎꯇꯣ ꯆꯦ ꯍꯣꯔꯦꯟ ꯅꯅꯥꯎ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯣꯝꯂꯥ ꯂꯩꯔꯛꯀꯅꯤ ꯍꯣꯔꯦꯟ ꯏꯆꯦꯌꯥꯏꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯄꯤꯔꯧꯔꯥ ꯄꯤꯔꯛꯎ ꯀꯩꯅꯣ ꯏꯅꯥꯎꯇꯣꯟ ꯅꯪꯗꯤ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯄꯤꯅꯤꯅ ꯑꯍꯥꯎ ꯑꯊꯨꯝ ꯉꯃꯣꯛ ꯌꯥꯝ ꯆꯥꯔꯝꯒꯅꯤ ꯏꯆꯦꯗꯤ ꯁꯟ ꯒꯥꯔꯤ ꯊꯧꯕꯒꯤ ꯅꯨꯄꯤꯅꯤꯅ ꯆꯥꯕꯒ ꯐꯪꯗꯦ ꯇꯣꯝꯕꯤꯁꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯇꯨꯃꯤꯟꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯆꯥꯅꯕ ꯑꯃ ꯂꯩꯔꯛꯄꯗꯗꯤ ꯄꯤꯖꯅꯤꯡꯉꯣꯏ ꯃꯤꯒꯤꯗꯒꯤꯅ ꯆꯥꯗꯣꯏꯒꯤ ꯑꯃꯨꯛꯇꯣꯏꯕ ꯊꯤꯕꯣꯡ ꯆꯥꯎ ꯍꯥꯏꯁꯤꯗꯤ ꯃꯕꯨꯛ ꯐꯠꯇꯈꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡ ꯌꯥꯏꯃꯕꯤ ꯃꯅꯥꯎꯇꯣꯟꯗ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯅꯥꯎꯇꯣꯟ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯍꯣꯔꯦꯟ ꯀꯣꯝꯂꯥ ꯄꯤꯔꯛꯄ ꯀꯥꯎꯅꯤꯀꯣ ꯂꯩꯔꯛꯇ꯭ꯔꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯣ ꯏꯆꯦ ꯌꯥꯏ ꯍꯩꯃ ꯅꯪꯅ ꯂꯩꯔꯛꯑꯣ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯛꯑꯅꯤ ꯀꯩꯅꯣ ꯇꯣꯝꯕꯗꯤ ꯅꯪ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯔꯤꯗꯨꯗꯤ ꯋꯥ ꯁꯥꯡꯅ ꯉꯥꯡꯅꯕ ꯇꯜꯂꯕꯅ ꯇꯣꯝꯕꯤꯁꯅ ꯃꯆꯤꯟ ꯈꯔ ꯄꯥꯏꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯆꯦ ꯌꯥꯏ ꯄꯤꯔꯛꯀꯦ ꯃꯥꯒꯤ ꯂꯩꯔꯣꯟ ꯇꯧꯈꯤꯕꯗꯧꯅ ꯇꯧꯏ ꯊꯣꯛꯑꯦ ꯏꯆꯦ ꯌꯥꯏ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥ ꯑꯍꯨꯝꯒꯤꯗꯃꯛꯇ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯕꯤꯔꯝꯕ ꯍꯧꯖꯤꯛꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏꯅ ꯏꯪꯈꯣꯜ ꯁꯝꯕꯜ ꯆꯥꯎꯅ ꯊꯝꯕꯤꯔꯝꯃꯤ ꯄꯤꯕꯥ ꯑꯍꯨꯝ ꯁꯨꯕꯅ ꯍꯌꯦꯡ ꯇꯣꯉꯥꯟ ꯆꯥꯅꯔꯛꯂꯕꯁꯨ ꯌꯨꯝ ꯅꯧꯅ ꯁꯥꯗꯣꯛꯇ꯭ꯔꯕꯁꯨ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯕꯤꯔꯝꯃꯤ ꯌꯨꯝ ꯆꯥꯎꯅ ꯁꯥꯔꯕꯅ ꯁꯨꯃꯥꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯤ ꯆꯥꯎꯔꯕ ꯁꯨꯃꯥꯡ ꯑꯁꯤꯒꯤ ꯋꯥꯏ ꯇꯩꯕꯒꯤ ꯃꯊꯧꯗꯤ ꯃꯧ ꯑꯍꯜ ꯏꯕꯦꯊꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯅꯦꯝꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗꯅ ꯃꯅꯦꯝꯒ ꯃꯧ ꯑꯍꯜꯒ ꯁꯤꯟꯅꯗꯨꯅ ꯇꯩꯔꯝꯃꯤ ꯉꯁꯤꯗꯤ ꯃꯧ ꯌꯥꯏꯃꯒꯤ ꯆꯥꯛ ꯊꯣꯡꯕ ꯄꯥꯂꯤ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯄꯥꯟꯊꯣꯏ ꯃꯗꯣꯝꯆꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩ ꯇꯤꯛꯂꯗꯨꯅ ꯃꯥꯒꯤ ꯐꯥꯟ ꯃꯆꯥꯗꯨ ꯐꯝꯂꯒ ꯂꯩ ꯌꯥꯏꯃꯕꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯃꯤ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯄꯥꯟꯊꯣꯏꯗ ꯄꯥꯟꯊꯣꯏ ꯅꯃꯥꯗꯤ ꯀꯩꯗꯧꯍꯧꯏ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯍꯧꯕꯅꯦ ꯄꯥꯕꯒ ꯏꯃꯥꯒ ꯏꯗꯣꯝꯆꯥ ꯌꯥꯏꯃ ꯍꯦ ꯌꯥꯔꯦ ꯌꯥꯏꯃꯗꯨ ꯇꯞꯇ꯭ꯔꯁꯨ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯏꯗꯣꯝꯆꯥ ꯈꯛꯀꯧ ꯃꯌꯥꯝ ꯂꯩꯔꯒꯅ ꯈꯪꯅꯕ ꯍꯥꯞꯄꯨ ꯄꯥꯟꯊꯣꯏ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯂꯒ ꯃꯩ ꯇꯦꯛꯂꯒ ꯂꯩ ꯇꯨꯃꯤꯟꯅ ꯌꯥꯏꯃꯕꯤ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯗꯣꯝꯆꯥ ꯇꯣꯝꯕꯤꯗꯤ ꯀꯩꯗꯧꯍꯧꯏ ꯈꯪꯗꯦ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯏꯗꯣꯝꯆꯥ ꯃꯔꯨꯝ ꯀꯣꯜꯂꯤ ꯑꯣꯏꯔꯝꯅꯤ ꯏꯗꯣꯝꯆꯥ ꯃꯤꯅꯕꯨ ꯌꯦꯟꯗꯧꯅ ꯃꯔꯨꯝ ꯀꯣꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯀꯥꯗ ꯁꯨꯝ ꯂꯩꯔꯗꯤ ꯀꯣꯛꯇꯣꯏꯅꯤ ꯀꯩꯅꯣ ꯃꯆꯤꯟ ꯈꯨꯝꯂꯒ ꯇꯨꯃꯤꯟ ꯅꯣꯛꯏ ꯄꯥꯟꯊꯣꯏ ꯑꯉꯥꯡꯗꯨꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯑꯃꯨꯛ ꯇꯥꯊꯤ ꯆꯩꯕꯤꯔꯤ ꯌꯥꯏꯃꯕꯤꯅ ꯍꯩꯅꯣꯛꯀꯅꯨꯍꯦ ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯅ ꯅꯣꯏꯅꯣ ꯈꯪꯗꯦ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯄꯥꯟꯊꯣꯏꯗꯣ ꯌꯥꯏꯃꯕꯤꯅ ꯑꯉꯥꯡꯅ ꯄꯥꯈꯣꯜ ꯑꯃ ꯁꯤꯕꯗ ꯅꯊꯨꯜ ꯂꯨꯝꯅꯕꯅꯤ ꯐꯥꯟꯒ ꯐꯝꯃꯤꯗꯣ ꯐꯝꯃꯨꯅꯨ ꯏꯗꯣꯝꯆꯥ ꯅꯪꯁꯨ ꯐꯝꯃꯤꯗꯨꯗꯤ ꯍꯩꯃ ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯤꯕꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯁꯟꯊꯤ ꯂꯩꯉꯣꯏ ꯊꯤꯠꯇꯨꯅ ꯏꯕꯦꯊꯣꯏ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯒ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯋꯥꯏ ꯇꯩꯒꯗꯕ ꯌꯥꯝꯗ꯭ꯔꯕꯗꯨꯗ ꯍꯥꯏꯔꯛꯏ ꯆꯥꯎꯕꯅ ꯏꯕꯦꯊꯣꯏ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯂꯒ ꯆꯪꯈ꯭ꯔꯣ ꯂꯦꯝꯍꯧꯕꯁꯤꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯑꯉꯥꯡꯁꯤꯡꯅ ꯏꯃꯨꯡꯗ ꯊꯣꯡ ꯊꯥꯛꯂꯤꯕꯗꯣ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯨꯔꯣ ꯍꯣꯏ ꯃꯣꯏ ꯇꯥꯁꯧ ꯌꯥꯏꯃꯒ ꯇꯣꯝꯕꯒꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯍꯜꯂꯛꯂꯕꯗꯤ
ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯥꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯨ ꯑꯁ ꯃꯣꯏ ꯇꯥꯆꯧ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯔꯅꯨꯕ ꯈꯔꯁꯨ ꯎꯁꯤꯟꯅꯗ ꯑꯗꯨꯝ ꯂꯩꯁꯤ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ ꯃꯣꯏ ꯇꯥꯆꯧꯁꯦ ꯆꯪꯉꯨ ꯑꯗꯨꯗꯤ ꯑꯩꯅꯗꯤ ꯃꯈꯥ ꯊꯥꯕꯁꯤꯡꯅ ꯎꯁꯤꯠꯅꯕ ꯉꯥꯡꯕꯤꯔꯤ ꯑꯗꯨꯒ ꯍꯣꯏ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯆꯪꯉꯦꯀꯣ ꯋꯥꯔꯁꯨ ꯊꯅꯝꯃꯣ ꯍꯌꯦꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯐꯛꯂꯥꯡ ꯃꯃꯥꯏ ꯑꯃꯇ ꯉꯥꯏꯔꯦ ꯁꯤꯗꯤ ꯆꯥꯛꯆꯥꯃꯥꯡꯗ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯋꯥꯍꯟ ꯌꯥꯄꯣꯟꯇꯦꯅꯦ ꯃꯩꯒꯤ ꯅꯨꯄꯤꯒ ꯌꯥꯔꯦ ꯑꯇꯥꯕꯁꯤꯡꯒꯤꯁꯨꯅꯦ ꯈꯔ ꯈꯟꯕꯤꯌꯨ ꯃꯣꯏ ꯇꯥꯆꯧ ꯅꯣꯛꯇꯨꯅ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯏꯕꯦꯊꯣꯏ ꯁꯪꯒꯣꯏꯗ ꯌꯥꯜꯂꯤꯕ ꯐꯤ ꯑꯁꯦꯡꯕꯗꯨ ꯂꯧꯔꯒ ꯆꯥꯏꯊꯕ ꯂꯥꯛꯏ ꯆꯥꯏꯊꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯌꯥꯏꯃꯒ ꯇꯣꯝꯕꯒꯁꯨ ꯍꯜꯂꯛꯂꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯉꯥꯂꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯥꯎꯕ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯏ ꯑꯄꯥꯛꯄ ꯀꯧꯅꯥꯒꯤ ꯐꯛ ꯃꯊꯛꯇꯨꯗ ꯄꯥꯟꯊꯣꯏꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕꯅ ꯃꯁꯥꯗꯣ ꯋꯥꯔꯗꯨꯅ ꯆꯥꯛꯁꯨ ꯂꯥꯝꯂꯛꯂꯦ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯕꯣ ꯆꯥꯛ ꯂꯥꯝꯃꯤ ꯑꯩ ꯏꯁꯨ ꯆꯥꯛ ꯂꯥꯝꯃꯦꯕ ꯑꯗꯨꯗꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯉꯨꯔꯣꯗꯅ ꯆꯥꯛꯁꯪꯗ ꯍꯣꯏ ꯏꯕꯣ ꯄꯥꯟꯊꯣꯏ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯏ ꯃꯃꯥꯅ ꯆꯥꯛ ꯊꯤꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯤ ꯂꯣꯏꯗꯧꯔꯦ ꯕꯨꯕꯣ ꯍꯣꯏ ꯀꯀꯥ ꯍꯣꯏꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯔꯣ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯤ ꯀꯧꯔꯛꯑꯣꯏꯗ꯭ꯔꯣ ꯏꯃꯥ ꯀꯧꯔꯛꯇꯣꯏꯅꯤ ꯁꯤꯗꯦ ꯀꯧꯅꯤꯡꯗꯦ ꯏꯃꯥ ꯃꯊꯟꯇ ꯊꯕꯛ ꯇꯧꯍꯜꯂꯤ ꯏꯆꯥ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯃꯇꯨꯡꯗ ꯉꯁꯥꯏꯈꯩ ꯅꯗꯣꯝꯆꯥꯅ ꯆꯥꯛ ꯊꯣꯡꯉꯤꯗꯨꯗꯤ ꯊꯤꯕꯈꯛ ꯏꯃꯥꯅ ꯊꯤꯔꯒ ꯍꯩꯅꯤꯡꯉꯤ ꯑꯩꯗꯤ ꯏꯟꯗꯣꯝꯆꯥꯅꯤꯗꯤ ꯀꯀꯥ ꯑꯅꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯍꯧꯏ ꯍꯩꯃ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯈꯪꯗ꯭ꯔꯕ ꯅꯪꯕꯨ ꯏꯆꯥ ꯊꯣꯏꯕꯤ ꯈꯪꯉꯤ ꯏꯃꯥꯅ ꯊꯕꯛ ꯇꯧꯕꯗꯣ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯈꯪꯉꯕ ꯏꯃꯥ ꯁꯥꯎꯅꯤꯡꯉꯨꯅꯨ ꯏꯃꯥ ꯋꯥꯗꯦꯕ ꯏꯃꯥ ꯋꯥꯗꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤ ꯋꯥꯗꯦ ꯆꯠꯂꯨ ꯀꯧꯔꯨꯔꯣ ꯆꯥꯛ ꯆꯥꯔꯁꯤꯅ ꯏꯆꯥꯒ ꯉꯥꯡꯅꯕꯗ ꯃꯣꯔꯣꯛ ꯃꯦꯠꯄꯒꯥꯁꯦ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦ ꯍꯣꯏ ꯏꯃꯥ ꯄꯥꯟꯊꯣꯏ ꯌꯥꯡꯅ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯕ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯈꯔ ꯉꯟꯅ ꯊꯣꯡꯉꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯆꯤ ꯑꯍꯜꯁꯨ ꯃꯄꯥꯝꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯊꯣꯛꯈꯤ ꯃꯅꯦꯝꯒ ꯂꯣꯏꯅꯅ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯛꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯆꯤ ꯑꯩꯁꯨ ꯃꯥꯒꯤ ꯄꯥꯂꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯟꯅꯒ ꯌꯦꯡꯕꯤꯔꯛꯄ ꯅꯠꯇꯦ ꯀꯔꯤ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯗꯅ ꯁꯧ ꯂꯥꯎꯗꯨꯅ ꯆꯥꯛꯇꯨ ꯊꯤꯔꯤ ꯇꯣꯝꯕꯤ ꯁꯅꯥ ꯑꯩꯅꯕꯨ ꯆꯥꯛ ꯊꯣꯡꯉꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏꯗꯕꯅꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯏꯆꯦꯍꯟꯁꯨ ꯃꯄꯥꯝꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯑꯩ ꯐꯪꯉꯤ ꯆꯥꯏꯊꯈ꯭ꯔꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯈꯤꯗ꯭ꯔꯦ ꯐꯩ ꯈꯪꯉꯤ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯉꯨ ꯉꯥꯡꯅꯤꯡꯉ ꯉꯥꯡꯁꯅꯨ ꯃꯣꯏ ꯇꯥꯁꯤꯟꯅꯔꯣꯏꯕ ꯑꯩꯁꯨ ꯏꯄꯥꯝꯗꯗꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨꯒ ꯇꯧꯖꯔꯛꯇꯦ ꯑꯩ ꯈꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯌꯨꯝꯁꯤ ꯂꯩꯔꯤ ꯃꯤꯁꯤꯡꯁꯦ ꯆꯥꯛ ꯆꯥꯁꯤꯒ ꯀꯧꯔꯣꯏꯒꯦ ꯈꯪꯅꯤꯡꯉꯁꯤꯗꯤ ꯇꯣꯝꯕ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯏ ꯊꯦꯡꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯪꯂꯛꯄꯗ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯆꯤꯟꯒꯥꯗꯨ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝ ꯉꯥꯡꯗꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯇꯤꯟꯒ ꯂꯣꯏ ꯆꯣꯡꯉꯝꯃꯅꯤ ꯅꯨꯄꯤ ꯆꯣꯡꯅꯤꯡ ꯆꯣꯡꯁꯅꯨ ꯍꯪꯒꯣꯏꯅꯦ ꯍꯪꯒꯣꯏꯔꯒꯅ ꯁꯍꯔꯒꯤ ꯆꯥꯛ ꯄꯣꯠꯐꯝꯗꯨꯗ ꯑꯣꯏꯅ ꯆꯥꯕꯤꯔꯨꯔꯣ ꯅꯪꯒꯤ ꯊꯣꯠ ꯂꯥꯎꯔꯕ ꯉꯧꯔꯣꯛ ꯉꯧꯕꯤ ꯇꯅꯧꯔꯨꯕꯤ ꯈꯨꯠꯁꯥꯗꯨꯅ ꯄꯣꯝꯕ ꯆꯒꯦꯝ ꯄꯣꯝꯕꯒꯗꯣ ꯆꯥꯗꯈꯩ ꯁꯍꯔꯒꯤ ꯆꯥꯛ ꯄꯣꯠꯐꯝꯗ ꯆꯥꯔꯨꯁꯨ ꯍꯥꯏꯔꯕ ꯑꯩꯁꯦ ꯍꯪꯒꯣꯏꯔꯗꯤ ꯆꯥꯕꯤꯔꯨꯔꯣ ꯁꯥꯎꯔꯅꯨꯁꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯊꯝꯆꯦꯠꯇꯨ ꯂꯩꯔꯛꯀꯦ ꯇꯨꯃꯤꯟꯅ ꯄꯨꯁꯤꯜꯂꯛꯎꯀꯣ ꯏꯆꯦ ꯑꯩꯗꯣ ꯑꯁꯨꯛ ꯅꯨꯡꯁꯤꯗꯦ ꯄꯤꯖꯅꯤꯡꯗꯦ ꯍꯣꯏ ꯄꯨꯁꯤꯜꯂꯛꯀꯦ ꯆꯥꯛꯀꯗꯣ ꯑꯩ ꯊꯥꯡꯗꯣꯛꯆꯈ꯭ꯔꯒꯦ ꯆꯦꯛꯇ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯛꯑꯣ ꯋꯥꯔꯦ ꯏꯊꯟꯇ ꯍꯣꯠꯅꯕꯗ ꯏꯇꯩꯃ ꯌꯥꯏꯃꯁꯨ ꯅꯪꯁꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯇꯩꯃ ꯍꯜꯅ ꯍꯣꯠꯅꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯇ ꯋꯥꯏ ꯀꯧꯕ ꯍꯥꯏꯔꯛꯇꯦ ꯅꯣꯏꯗꯤ ꯅꯣꯡꯃꯈꯛ ꯊꯕꯛ ꯇꯧꯕꯗ ꯋꯥꯏꯒ ꯑꯃ ꯇꯧꯏꯒ ꯌꯥꯝ ꯉꯥꯡꯅꯩ ꯑꯍꯜꯒ ꯑꯉꯥꯡꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯃꯣꯏꯅ ꯑꯍꯜ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯅꯪꯕꯨ ꯅꯍꯥꯟꯋꯥꯏ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯗꯤ ꯊꯕꯛ ꯄꯨꯝꯕ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯅ ꯇꯧꯒꯦ ꯍꯥꯏꯈꯤꯗꯥꯏ ꯅꯍꯥꯟꯋꯥꯏ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ ꯌꯨꯝꯁꯦ ꯂꯩꯔꯤꯁꯤꯕꯨ ꯅꯨꯄꯤ ꯑꯩ ꯈꯛꯇꯔꯅꯦ ꯃꯣꯏꯅ ꯆꯥꯛ ꯊꯣꯡꯕꯕꯨ ꯑꯣꯏꯔో ꯊꯕꯛ ꯑꯃꯕꯨ ꯇꯧꯔꯕꯗꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯤꯅꯦ ꯑꯩꯅ ꯇꯧꯔꯀꯥꯟꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯆꯥꯅꯤꯡꯃꯣꯏ ꯇꯥꯇꯣ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯅꯕ ꯍꯜꯂꯛꯄꯗ ꯊꯝꯆꯦꯠ ꯂꯩꯔꯛꯀꯦ ꯀꯥꯎꯅꯤꯀꯣ ꯃꯣꯏ ꯇꯥꯇꯣ ꯆꯥꯛ ꯇꯣꯛꯂꯒ ꯆꯥꯗꯣꯏꯅꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯥꯎꯔꯣꯏ ꯌꯥꯏꯃꯕꯤ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯏ ꯍꯀꯥꯝꯒ ꯋꯥ ꯆꯜꯂꯗꯨꯅ ꯈꯔꯒꯁꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯖꯥꯠꯂ ꯆꯥꯛ ꯆꯥꯔꯤꯁꯨ ꯀꯧꯔꯛꯇꯦꯅꯦ ꯑꯝꯇ ꯏꯃꯥꯒ ꯏꯆꯦꯒꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ
ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯈꯛ ꯀꯨꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯍꯥꯏꯔꯤ, ꯀꯧꯗꯕꯤꯒꯤ ꯆꯥꯊꯣꯛꯏ ꯃꯥꯜꯂꯤꯅꯤ ꯆꯥꯛꯀꯁꯦ, ꯀꯌꯥꯝꯇ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ꯫ ꯑꯩꯁꯨ ꯁꯤꯗꯩꯗꯤ ꯀꯧꯔꯣꯏ, ꯏꯊꯟꯇ ꯆꯥꯊꯣꯛꯀꯦ, ꯄꯨꯛ ꯀꯥꯏꯈꯩ ꯀꯥꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯒ ꯆꯥꯊꯣꯛꯀꯦꯗ꯫ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯦ ꯌꯥꯏꯃꯕꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯁꯤꯗꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯊꯕꯛ ꯆꯠꯊꯣꯛꯅꯗꯕ ꯑꯣꯏꯕꯅ ꯌꯨꯝꯌꯥꯏ ꯀꯥꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯄꯨꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈꯤꯗꯕ꯫ ꯏꯃꯨꯡ ꯐꯒꯠꯅꯕꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯉꯥꯂꯩꯃ ꯃꯆꯥ ꯃꯃꯧꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣꯏ ꯏꯆꯥꯆꯥ ꯏꯃꯧꯁꯥ, ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯌꯥꯅꯤ ꯌꯥꯔꯣꯏꯗꯣ ꯈꯨꯝꯂꯛꯎ, ꯆꯥꯎꯕ ꯅꯉꯣꯟꯗꯒꯤ ꯍꯧꯔꯒ꯫ ꯆꯥꯎꯕꯅ, ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣꯏꯃ, ꯏꯃꯨꯡ ꯀꯥꯏꯔꯣꯏꯗꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯏꯆꯥꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯤ꯫ ꯌꯥꯏꯃꯅ, ꯑꯩꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯌꯥꯏ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ꯫ ꯃꯉꯥꯂꯩꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯧꯁꯤꯡꯗꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ, ꯃꯈꯣꯏꯗꯤ ꯃꯅꯦꯝ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯅꯤ ꯈꯜꯂꯤ, ꯑꯗꯨꯅ ꯅꯈꯣꯏꯗꯗꯤ ꯍꯪꯉꯔꯣꯏ ꯏꯃꯥꯅ꯫ ꯆꯥꯎꯕꯅ, ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯏꯃꯥꯒꯤꯗꯃꯛꯇꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ ꯃꯉꯥꯂꯩꯃ꯫ ꯍꯥꯏꯔꯒꯦ ꯏꯃꯥ, ꯅꯈꯣꯏꯅ ꯈꯠꯅ ꯆꯩꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯆꯥꯅꯍꯧꯔꯣ ꯏꯆꯥꯆꯥ ꯏꯃꯧꯁꯥ꯫ ꯃꯁꯤ ꯅꯪꯒꯤ ꯕꯥꯖꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝꯅꯤ꯫ ꯅꯆꯤꯟ ꯅꯅꯥꯎ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕꯁꯤ ꯍꯌꯦꯡ ꯈꯠꯅꯔꯀꯥꯟꯗ ꯆꯥꯒꯗꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯆꯥꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯇꯣꯉꯥꯟ ꯆꯥꯅꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯅꯨꯡꯁꯤꯅꯗꯕ ꯌꯥꯔꯣꯏ, ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯆꯥꯛꯈꯨꯝꯗ ꯊꯣꯡꯕ ꯃꯊꯦꯜꯗꯨ ꯄꯨꯊꯣꯛꯅꯔꯒ ꯅꯌꯥꯝꯕ ꯑꯍꯜꯒꯤ ꯆꯥꯛꯈꯨꯝ ꯃꯥꯡꯗ ꯍꯥꯟꯅꯒꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯪꯈꯣꯜꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯌꯦꯟꯊꯣꯛꯅꯈꯤꯔꯣꯏ ꯏꯃꯥꯅ꯫ ꯆꯥꯎꯕꯅ, ꯏꯃꯥ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯆꯥꯕꯁꯤ ꯄꯥꯝꯗꯦ, ꯄꯨꯟꯅ ꯆꯥꯕ ꯄꯥꯝꯃꯤ꯫ ꯇꯣꯉꯥꯟ ꯆꯥꯅꯔꯕꯗꯤ ꯏꯃꯥꯁꯨ ꯑꯩꯒꯤꯗ ꯅꯠꯇ꯭ꯔꯒ ꯌꯥꯏꯃꯒꯤꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯟꯕꯒꯤꯗ ꯂꯩꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯥꯟꯅꯗꯤ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯑꯩꯈꯣꯏ꯫ ꯆꯥꯎꯕ, ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅꯅꯦ, ꯅꯈꯣꯏ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯁꯨ ꯅꯆꯥꯅꯁꯨ ꯌꯥꯎꯔꯛꯀꯅꯤ, ꯁꯦꯝꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯋꯥꯐꯝꯁꯦ ꯍꯥꯏꯔꯤꯕꯅꯤꯀꯣ꯫ ꯌꯥꯔꯦ ꯆꯪꯉꯨ ꯅꯈꯣꯏꯒꯤ ꯀꯥꯗ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏ ꯇꯣꯉꯥꯟ ꯆꯥꯅꯔꯣꯀꯣ꯫ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯃꯗꯤ ꯃꯧꯁꯤꯡꯗꯣ꯫ ꯄꯥꯟꯊꯣꯏ ꯃꯕꯣꯛꯇ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯕꯣ ꯅꯪꯗꯤ ꯑꯩꯒ ꯂꯩꯁꯤꯀꯣ, ꯏꯃꯥꯍꯣꯏ ꯄꯥꯕꯍꯣꯏ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯁꯨ꯫ ꯃꯉꯥꯂꯩꯃ ꯃꯁꯨ ꯅꯨꯄꯤꯒꯤ ꯋꯥꯗ ꯅꯣꯛꯂꯗꯨꯅ, ꯂꯩꯗꯣꯏꯅꯤ ꯏꯕꯣꯛꯇꯤ ꯏꯁꯨꯒ, ꯂꯥꯎ ꯏꯕꯣꯛꯀꯅꯦ ꯀꯩꯊꯦꯜ ꯊꯣꯛꯎꯁꯤ꯫ ꯍꯣꯏ ꯏꯕꯣꯛ, ꯑꯩ ꯈꯨꯠ ꯁꯝꯕꯤꯒꯦꯀꯣ ꯏꯕꯣꯛ, ꯁꯝꯃꯨ꯫ ꯌꯥꯏꯃꯕꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯃꯣꯏꯇꯌꯥꯏ ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯗꯤ꯫ ꯅꯪꯅ ꯄꯥꯝꯖꯕ ꯇꯣꯉꯥꯟ ꯆꯥꯕꯁꯤꯗꯤ ꯀꯔꯤꯒꯤ ꯂꯝꯕ ꯄꯥꯔꯨꯅꯤ? ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ, ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯈ꯭ꯋꯥꯡꯁꯤ ꯒꯦ ꯂꯥꯎꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯈꯛꯀꯤ ꯑꯣꯏꯔꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯡꯂꯦꯗꯅ, ꯋꯥꯁꯨ ꯋꯥꯗ꯭ꯔꯦ, ꯑꯍꯥꯎꯕꯁꯨ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕ ꯌꯥꯔꯅꯤ꯫ ꯑꯍꯥꯎꯕ ꯅꯨꯡꯇꯤꯒꯤ ꯊꯣꯡꯂꯗꯤ ꯏꯃꯥꯅ ꯉꯥꯡꯉꯛꯀꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯗꯣꯏꯅꯤꯅ꯫ ꯑꯁ ꯄꯪꯉꯤ ꯃꯣꯏꯇꯌꯥꯏ ꯅꯪꯁꯤꯗꯤ, ꯄꯨꯟꯅ ꯆꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯅꯤ, ꯑꯗꯨꯒ ꯀꯣꯟꯅ ꯆꯥꯗꯣꯏꯕ꯫ ꯁꯤꯡꯉꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ꯫ ꯁꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯣꯟꯒꯨꯝꯁꯤꯀꯣ, ꯏꯇꯩꯒ ꯇꯣꯝꯕꯒꯅ ꯃꯣꯏ ꯃꯔꯛꯇ ꯑꯃ ꯀꯣꯟꯖꯁꯅꯤ꯫ ꯍꯣꯏ ꯑꯩꯒꯤꯗꯤ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ, ꯂꯣꯏꯅ ꯌꯥꯔꯦ꯫ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯤꯕꯩꯁꯦ, ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯅꯪꯁꯨ ꯅꯨꯄꯤ ꯐꯠꯃꯟꯗ꯭ꯔꯦꯗꯅ ꯅꯪꯁꯨ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯨꯡꯁꯤ ꯍꯥꯏꯁꯤꯗꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ꯫ ꯁꯣꯝꯗ ꯇꯣꯝꯕꯤ ꯁꯅꯥ ꯃꯥꯁꯨ ꯄꯩꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯨꯔꯣꯏꯕꯗ, ꯑꯩꯗꯤ ꯏꯃꯥꯒ ꯀꯣꯟꯕ ꯉꯝꯃꯣꯏꯀꯣ ꯃꯣꯏ ꯇꯥꯇꯣꯟ꯫ ꯏꯃꯥ ꯀꯣꯟꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯏꯄꯥꯝ ꯆꯠꯆꯈꯤꯁꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯅꯤ ꯇꯣꯝꯕꯤꯁꯤꯅ ꯅꯪꯕꯣ꯫ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯣ? ꯍꯥꯟꯅ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ ꯑꯩꯗꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯡꯉꯦ ꯂꯩꯔꯤꯁꯤꯗꯤ ꯌꯥꯝ ꯄꯪꯂꯝꯃꯤ ꯖꯥꯠꯅꯤꯗꯅ꯫ ꯄꯪꯉꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯋꯣꯏꯅꯃꯛꯀꯤ ꯁꯥꯎꯒꯠꯂꯛꯂꯤ ꯇꯣꯝꯕꯤ ꯁꯅꯥ ꯃꯥꯗꯤ꯫ ꯀꯩꯅꯣ ꯄꯪꯉꯤꯕꯣ? ꯃꯣꯏ ꯇꯥꯇꯣꯟ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤꯀꯣ꯫ ꯑꯄꯪꯕꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏꯅ ꯀꯣꯟꯗ꯭ꯔꯁꯨ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯑꯗꯨꯃꯛ ꯀꯣꯟꯈ꯭ꯔꯅꯤ ꯍꯥꯏꯕ, ꯑꯗꯨꯅ ꯋꯥꯗꯣ ꯀꯟꯅ ꯉꯥꯡꯒꯅꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯇꯣꯝꯕꯤ ꯁꯅꯥ ꯇꯞꯊꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯩꯗꯤ ꯁꯥꯎꯒꯠꯂꯨꯔꯦꯗꯅ꯫ ꯅꯪꯅ ꯁꯥꯎꯒꯠꯀꯟꯈꯤꯕꯁꯤꯅ ꯆꯠꯂꯨ ꯂꯣꯏꯁꯤꯜꯂꯨ, ꯍꯌꯦꯡ ꯇꯣꯉꯥꯟ ꯆꯥꯅꯕ ꯀꯣꯜꯂꯤꯛ ꯂꯩꯔꯨꯁꯤ꯫
ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯂꯨꯍꯣꯡꯕꯗ ꯂꯣꯏꯅ ꯄꯨꯔꯛꯂꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯛꯀꯦꯀꯣ ꯃꯣꯏ ꯇꯥꯇꯣꯟ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯀꯣꯟꯊꯣꯡꯗ ꯅꯠꯇ꯭ꯔꯗꯤ ꯉꯥꯡꯉꯛꯀꯅꯤꯕ ꯏꯃꯥꯅ ꯍꯣꯏ ꯃꯣꯏ ꯇꯥꯇꯣꯟ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯄꯤꯕꯥ ꯑꯍꯨꯝꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯟꯅꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯨꯡꯗꯨ ꯄꯨꯡꯑꯣꯟ ꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯒꯤ ꯃꯅꯦꯝ ꯀꯤꯕꯒꯤ ꯃꯟꯗꯜ ꯊꯣꯛꯅꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯉꯥꯂꯩꯃ ꯃꯁꯨꯅꯨꯄꯤꯒ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯃꯤꯟꯅꯔꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯂꯒ ꯄꯥꯟꯊꯣꯏ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯣ ꯑꯩꯗꯤ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯌꯨꯝ ꯄꯥꯜꯂꯣꯏ ꯀꯔꯤꯒꯤ ꯄꯥꯜꯂꯣꯏꯗꯧꯔꯤꯕ ꯏꯁꯨꯗꯤ ꯄꯥꯟꯗꯧꯅꯤ ꯏꯕꯣꯛꯅ ꯆꯥꯎꯅ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯕꯤꯔꯒ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯇꯜꯂꯦ ꯂꯨꯍꯣꯡꯕꯤꯅꯨ ꯏꯕꯣ ꯃꯉꯥꯂꯩꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯪꯉꯤ ꯃꯁꯨꯅꯨꯄꯤꯗ ꯀꯔꯤꯒꯤ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯤꯅꯣ ꯏꯁꯨ ꯊꯣꯏꯕꯤ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯏꯟꯗꯣꯝꯆꯥꯅꯤꯗꯧꯅ ꯇꯧꯔꯗꯤ ꯑꯩ ꯌꯨꯝ ꯄꯥꯅꯤꯡꯗꯦ ꯏꯕꯣ ꯏꯕꯦꯊꯣꯏ ꯃꯅꯦꯝꯒꯤ ꯐꯤ ꯐꯅꯦꯛꯇꯨ ꯁꯨꯗꯣꯛꯂꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯍꯧꯔꯗꯨꯅ ꯆꯩꯔꯛꯏ ꯅꯃꯤꯠ ꯐꯥꯎꯕ ꯆꯨꯝꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯒ ꯍꯥꯏꯔꯗꯅ ꯐꯨꯔꯛꯀꯅꯤꯀꯣ ꯄꯥꯟꯊꯣꯏ ꯅꯪ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯕꯗ ꯅꯪ ꯅꯋꯥꯡꯂꯕ꯭ꯔꯕ ꯅꯪ ꯆꯩꯅꯝ ꯅꯝꯖꯅꯨꯍꯦ ꯄꯥꯟꯊꯣꯏ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯆꯤꯟꯗꯨ ꯑꯔꯩꯈꯩ ꯇꯨꯝꯊꯣꯛꯂꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯅꯦ ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯦ ꯑꯩ ꯀꯞꯀꯦ ꯇꯧꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯂꯦ ꯄꯥꯟꯊꯣꯏ ꯃꯉꯥꯂꯩꯃ ꯃꯃꯧ ꯅꯨꯄꯤꯗ ꯆꯩꯁꯤꯟꯅꯔꯛꯏ ꯃꯁꯨ ꯀꯞꯄ ꯇꯣꯛꯅꯕ ꯍꯩ ꯏꯁꯨ ꯊꯣꯏꯕꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯒꯅꯨ ꯏꯕꯦꯊꯣꯏ ꯃꯕꯣꯛ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯉꯁꯤ ꯇꯣ ꯏꯁꯨ ꯊꯣꯏꯕꯤ ꯀꯞꯂꯅꯨ ꯅꯃꯥꯁꯦ ꯏꯕꯣꯛ ꯐꯨꯒꯦ ꯏꯁꯨꯗ ꯋꯥ ꯀꯟꯅ ꯉꯥꯡꯕꯒꯤ ꯐꯨ ꯏꯕꯣꯛ ꯐꯨꯒꯦ ꯅꯣꯕꯥꯞꯇꯣ ꯍꯥꯟꯅ ꯆꯥꯊꯣꯛ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩ ꯏꯁꯨ ꯊꯣꯏꯕꯤꯗꯤ ꯍꯣꯏ ꯏꯕꯣꯛ ꯆꯥꯊꯣꯛꯀꯦ ꯃꯄꯤꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅ ꯏꯕꯦꯊꯣꯏ ꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯇꯣꯉꯥꯟ ꯆꯥꯟꯅꯕꯗꯒꯤꯗꯤ ꯌꯥꯏꯃꯅ ꯆꯥꯛ ꯑꯌꯥꯝꯕ ꯊꯣꯡꯂꯝꯃꯤ ꯌꯥꯏꯃꯕꯤ ꯍꯣꯏꯒꯤꯗꯤ ꯃꯥꯅ ꯇꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯅ ꯍꯦꯛꯇ ꯊꯣꯡꯈꯤ ꯉꯁꯤꯁꯨ ꯌꯥꯏꯃ ꯉꯟꯇꯥ ꯆꯥꯏꯊꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯁꯤꯡꯒꯩꯗꯒꯤ ꯁꯤꯡ ꯂꯧꯕ ꯊꯣꯛꯂꯛꯂꯝꯃꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯉꯁꯤꯗꯤ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯂꯒ ꯊꯣꯛꯂꯛꯄ ꯃꯃꯥꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯤ ꯉꯥꯡꯒꯟꯕꯤ ꯃꯃꯥꯅꯤ ꯑꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯃꯥꯒꯤ ꯍꯧꯅꯕꯤ ꯆꯥꯛ ꯊꯣꯡꯗꯣꯏꯔꯥ ꯌꯥꯏꯃ ꯅꯪꯅ ꯁꯤꯡ ꯂꯧꯁꯤꯜꯂꯤꯗꯣ ꯌꯥꯏꯃ ꯅꯣꯛꯇ ꯌꯥꯗꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯧ ꯊꯣꯡꯗꯣꯏꯅꯦ ꯃꯧ ꯌꯥꯏꯃꯗꯤ ꯀꯩꯗꯧꯔꯦ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯄꯥꯏꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯌꯥꯏꯃ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯈꯨꯝꯖꯤꯜꯂꯛꯏ ꯑꯃꯍꯦꯛꯇ ꯃꯁꯥ ꯉꯝꯗ꯭ꯔꯦꯃ ꯑꯗꯨꯗ ꯑꯩꯅ ꯊꯣꯡꯕꯅꯤ ꯊꯕꯛ ꯆꯠꯇꯣꯏꯅꯦꯅ ꯊꯣꯡꯉꯨ ꯍꯥꯎꯅ ꯏꯆꯥꯁꯤꯗꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯅꯕ ꯆꯠꯇꯧꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯜꯂꯛꯄꯗ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯝꯃꯣꯏꯗꯧꯔꯤꯅꯤꯗꯣ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯅꯨꯄꯤ ꯈꯛꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯥ ꯌꯥꯏꯃꯅ ꯍꯥꯏꯕ ꯑꯗꯣ ꯅꯪꯒꯤ ꯁꯟ ꯑꯅꯤꯁꯦ ꯉꯁꯥꯏꯗꯒꯤ ꯀꯟꯅ ꯈꯣꯡꯂꯤꯕꯅꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯤꯔ ꯀꯔꯤꯅꯣ ꯏꯁꯤꯡ ꯄꯤꯊꯛꯎꯁꯣ ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯌꯥꯏꯃ ꯏꯃꯥꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯏꯁꯤꯡ ꯄꯤꯊꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤ ꯆꯠꯄ ꯐꯥꯎꯕ ꯆꯨꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯁꯦ ꯀꯌꯥꯝꯗꯤ ꯊꯕꯛ ꯁꯨꯍꯟꯅꯤꯡꯉꯤ ꯌꯥꯏꯃꯅ ꯍꯥꯏꯔꯨꯔꯒ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯍꯥꯏꯔꯛꯀꯅꯤ ꯏꯃꯥꯒꯤꯗꯤ ꯃꯅꯤꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯅꯤꯈꯛ ꯁꯣꯛꯂꯒ ꯄꯤꯊꯛꯄꯗ ꯏꯃꯥ ꯈ꯭ꯋꯥꯡꯗꯤ ꯇꯦꯠꯂꯣꯏꯗꯅ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯆꯍꯤ 100 ꯃꯌꯥ ꯄꯨꯟꯁꯤ ꯇꯧꯕꯗꯨꯗ ꯆꯍꯤ 60-ꯗ ꯇꯦꯟꯁꯤꯜꯍꯜꯂꯒꯦ ꯁꯤꯅꯤꯅꯦ ꯇꯧꯅꯨ ꯅꯪꯅꯦ ꯇꯧꯅꯨꯀꯣ ꯐꯪꯂꯛꯄ ꯁꯦꯜꯅ ꯅꯣꯡꯃꯇ ꯍꯔꯥꯎ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯎ ꯍꯥꯏꯗꯅ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯐꯔꯦꯕ ꯁꯦꯜ ꯑꯃꯠꯇꯁꯨ ꯄꯤꯌꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯁꯦල් ꯐꯪꯂꯛꯄꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯄ ꯅꯪꯒꯤ ꯁꯟꯕꯨ ꯃꯉꯥꯂꯩꯃ ꯑꯩꯅ ꯏꯁꯤꯡ ꯄꯤꯊꯛꯄ ꯍꯧꯅꯩꯌꯦꯔꯣ ꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯉꯥꯂꯩꯃ ꯅꯨꯄꯤ ꯃꯄꯥꯝꯒꯤꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤ ꯀꯩ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯏꯕꯦꯊꯣꯏ ꯐꯤ ꯁꯥꯕ ꯀꯥꯗ꯭ꯔꯤꯉꯩ ꯁꯪꯒꯣꯏ ꯑꯗꯨ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯤ ꯃꯥꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯎꯇꯣꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠ ꯃꯁꯥ ꯐꯦꯡꯗꯨꯅ ꯂꯩ ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦꯗꯅ ꯍꯌꯦꯡꯗꯤ ꯃꯣꯏ ꯇꯥꯇꯣꯟꯒꯤ ꯊꯕꯛ ꯇꯧꯐꯝꯒꯤ ꯑꯆꯧꯕꯁꯤꯡ ꯄꯨꯟꯕꯗꯨꯗ ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯆꯠꯀꯦ ꯈꯜꯂꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯊꯣꯏ ꯀꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯆꯪꯂꯛꯏ ꯏꯕꯦꯊꯣꯏ ꯂꯩꯕ꯭ꯔꯣ ꯏꯕꯦꯊꯣꯏ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ ꯀꯅꯥꯅꯣ ꯆꯪꯉꯛꯑꯣ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯤ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯌꯥꯡꯅ ꯆꯪꯂꯛꯂꯒ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯆꯤꯟꯅꯩ ꯇꯣꯝꯕꯤꯁꯤꯅ ꯂꯇꯥꯅ ꯏꯕꯦꯊꯣꯏ ꯋꯥꯏ ꯇꯩꯔꯤꯔꯣ ꯍꯩꯃ ꯏꯆꯦ ꯂꯇꯥ ꯅꯪ ꯑꯣꯏꯔꯦ
ꯑꯩꯗꯤ ꯋꯥꯏ ꯇꯩꯕꯒꯤ ꯃꯈꯣꯜꯁꯤꯗ ꯅꯈꯣꯜꯒ ꯈꯪꯉꯨꯗ꯭ꯔꯦꯗꯅ. ꯃꯥꯅꯤ ꯏꯆꯦꯅꯤ. ꯑꯗꯣ ꯏꯆꯦꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤꯅꯦ ꯅꯪꯉꯣꯟꯗ. ꯍꯪꯉꯣ ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯃꯥꯡꯒꯣꯜꯗ ꯁꯨꯝꯖꯤꯠ ꯁꯤꯠꯂꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯇꯥ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ. ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯈꯤꯇ ꯄꯨꯒꯦ ꯏꯆꯦ, ꯌꯥꯒꯗ꯭ꯔꯣ? ꯏꯆꯦꯁꯦ ꯍꯟꯗꯛꯇꯤ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯤ. ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯏꯆꯦ? ꯅꯇꯩꯗꯣ ꯍꯟꯗꯛ ꯂꯥꯡꯐꯩ ꯆꯠꯄꯗ ꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯍꯜꯂꯛꯏ. ꯑꯗꯨꯁꯨ ꯁꯦꯜ ꯂꯩꯇꯕꯅ ꯌꯦꯡꯊꯣꯛꯇ꯭ꯔꯦ. ꯑꯉꯥꯡꯁꯨ ꯄꯤꯛꯂꯤꯕꯅꯤꯅ ꯃꯕꯨꯛ ꯊꯟꯗꯕꯗ ꯍꯦꯛꯇ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ. ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏꯕꯨ ꯊꯦꯝꯒꯗ꯭ꯔꯥ? ꯅꯇꯩꯒꯤ ꯑꯅꯥꯕꯕꯨ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯥ? ꯏꯆꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯒ ꯅꯇꯩꯗꯣ ꯂꯥꯌꯦꯡꯁꯤꯔ ꯈꯟꯕꯅꯤ. ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯏꯆꯦꯒꯤꯕꯨ ꯄꯤꯗ ꯂꯥꯛꯇ ꯌꯥꯕ꯭ꯔꯣ? ꯑꯗꯨ ꯏꯆꯦ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯕꯤꯌꯨꯀꯣ. ꯑꯩ ꯋꯥꯏ ꯇꯩꯕꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯕ. ꯃꯆꯤꯠ ꯑꯃꯨꯛ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯍꯣꯏ ꯏꯆꯦ ꯉꯥꯏꯒꯦ. ꯇꯣꯝꯕꯤꯁꯅꯥ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯁꯨꯝꯖꯤꯠ ꯁꯤꯠꯄ ꯂꯣꯏꯕꯒ ꯍꯥꯏꯔꯛꯏ ꯃꯆꯦꯗ. ꯏꯆꯦꯍꯟ, ꯑꯩ ꯇꯩꯍꯧꯔꯣꯔ ꯋꯥꯏꯗꯣ? ꯌꯥꯅꯤꯗ ꯏꯆꯦ ꯁꯨꯝ ꯇꯩꯔꯒꯦ, ꯃꯣꯠꯂꯅꯤ ꯅꯪ ꯑꯃꯨꯛ. ꯑꯗꯨꯗꯤ ꯑꯩ ꯀꯣꯟ ꯐꯦꯡꯉꯨꯈꯤꯒꯦꯀꯣ ꯏꯆꯦꯍꯟ. ꯍꯣꯏ ꯐꯦꯡꯖꯔꯨꯔꯣ. ꯇꯣꯝꯕꯤꯁꯅꯥ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯂꯇꯥꯅ. ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯣ. ꯏꯕꯦꯊꯣꯏ ꯃꯧ ꯌꯥꯝꯕꯅꯤꯅ ꯑꯃꯅ ꯑꯃꯨꯛ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛ, ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛ. ꯏꯆꯦꯗꯤ ꯏꯊꯟꯇ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯋꯥꯏꯗ. 이내복 ama ꯏꯀꯨꯕꯣꯛ ama ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ. ꯅꯣꯏꯒꯤꯗꯤ ꯏꯗꯣꯟꯁꯨ ꯂꯩꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ. ꯑꯩꯗꯤ ꯀꯠꯂꯛꯏ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯤ ꯌꯥꯝꯕꯁꯤ ꯎꯕꯗ. ꯏꯕꯦꯊꯣꯏ ꯃꯔꯧ ꯂꯩꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯅꯨꯡꯉꯥꯏ ꯏꯆꯦ ꯃꯧ ꯌꯥꯝꯕꯁꯤ. ꯍꯥꯏꯅꯕ ꯂꯩꯕꯗꯣ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯒꯤ ꯃꯤ ꯌꯥꯝꯂꯕꯗꯤ ꯋꯥ ꯌꯥꯝꯃꯤ ꯍꯥꯏꯕ ꯑꯃ, ꯑꯗꯨꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ. ꯃꯤ ꯌꯥꯝꯕ ꯏꯃꯨꯡ ꯑꯣꯏꯔꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ. ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯏꯒꯤ ꯃꯤ ꯌꯥꯝꯕꯁꯦ ꯌꯥꯝ ꯀꯠꯂꯛꯆꯩ. ꯑꯩꯗꯤ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯈꯨꯋꯥ ꯑꯃꯅꯤ ꯍꯧꯖꯤꯛ. ꯏꯆꯦ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯈꯤꯒꯦ. ꯍꯣꯏ. 이베토이 누라 사푸도 마닝데 타남라가 마쿠ꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯪꯂꯛꯇꯨꯅ ꯄꯥꯛꯁꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯂꯇꯥꯗ ꯄꯤꯔꯝꯃꯤ. ꯂꯇꯥ ꯁꯦꯜꯗꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ. ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯈꯔ ꯏꯟꯈꯠꯂꯛꯀꯦ ꯏꯆꯦ. ꯏꯟꯈꯠꯂꯛꯀꯅꯣ ꯏꯆꯦ ꯋꯥꯅꯕꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯍꯌꯦꯡ ꯏꯇꯩꯗꯨꯅ ꯅꯥꯕ ꯐꯔꯒ ꯊꯕꯛꯀ ꯆꯠꯂꯀꯥꯟꯗ ꯏꯟꯈꯠꯂꯛꯎ ꯑꯗꯨꯝ. ꯏꯕꯦꯊꯣꯏꯅ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯩ ꯂꯇꯥ ꯃꯥꯗꯤ. 이세 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯦꯊꯣꯏ. 이나ꯎꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ. ꯏꯆꯦ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯏꯆꯦ, ꯅꯅꯥꯎꯁꯨ ꯁꯨꯝ ꯂꯩꯖꯍꯧꯔꯦ. ꯍꯣꯏ. ꯌꯥꯏꯃꯕꯤ ꯃꯥꯒꯤ ꯀꯥꯗ ꯀꯟꯅ ꯏꯁꯧ ꯂꯥꯡꯉꯤ ꯉꯁꯤꯗꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯇꯕꯅꯤ ꯏꯁꯧ ꯂꯥꯡꯕꯗꯒ. ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯀꯣꯟ ꯐꯦꯡꯐꯝꯗ ꯀꯣꯟꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯀꯣꯟ ꯐꯦꯡꯉꯤ. ꯃꯇꯤꯟꯒꯗꯨ ꯄꯥꯏꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯒ. 이뭉시 레리바 미얌세 똥ꯕꯗ ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ. ꯍꯣꯏ ꯃꯣꯏꯅ ꯊꯕꯛ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩꯅ ꯅꯣꯡꯇ ꯌꯥꯎꯔꯨꯗꯦꯀꯣ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤꯗꯤ ꯌꯥꯎꯐꯝꯗꯤ ꯊꯣꯛꯄꯅꯤ ꯃꯣꯏ. ꯇꯣꯝꯕꯤꯁꯅꯥ ꯃꯥꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ. ꯃꯁꯤ ꯑꯩꯅ ꯉꯥꯡꯂꯤꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗꯨ ꯄꯩꯔꯞ ꯇꯧꯔꯒ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯇꯧꯖ ꯁꯥꯔꯤꯁꯤꯡꯁꯦ. ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯅ ꯅꯣꯡꯃꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯥꯒꯤꯗꯅ ꯃꯇꯦꯡꯒꯁꯨ ꯄꯥꯡꯍꯟꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ. ꯕꯦꯃꯥ ꯍꯥꯏꯅꯕ ꯂꯩꯕꯅꯤ, 이쿠 ꯇꯤꯡꯊꯣꯛꯂꯒ ꯃꯤꯀꯨ ꯇꯤꯡꯊꯣꯔꯛꯏ ꯍꯥꯏꯗꯅ. ꯌꯥꯏꯃꯕꯤ ꯀꯣꯟ ꯐꯦꯡꯕꯗꯨ ꯂꯦꯞꯂꯒ ꯃꯃꯤꯠꯀꯇꯨ ꯑꯔꯩꯈꯩ ꯈꯨꯖꯤꯜꯂꯒ ꯈꯨꯝꯂꯛꯏ. ꯀꯔꯤ? ꯅꯪꯅꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯀꯌꯥꯝ ꯄꯥꯡꯂꯗꯅ? ꯄꯥꯡꯉꯤ ꯀꯩꯅꯣ ꯑꯩꯗꯤ. ꯀꯗꯥꯏꯗ ꯄꯥꯡꯉꯤꯕ? ꯄꯥꯡꯉꯗꯤ ꯍꯥꯏꯔꯣꯗꯅ. ꯃꯤꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯅ ꯑꯉꯥꯡ ꯑꯄꯪꯕꯗꯧꯅ ꯍꯦꯛꯇ ꯍꯥꯏꯗꯧ ꯅꯠꯇꯦ. ꯆꯔꯥ ꯑꯍꯨꯝ ꯃꯔꯤ ꯆꯥꯕꯒꯤ ꯂꯨꯈꯥ ꯀꯣꯟꯗꯣ ꯑꯃꯨꯛ ꯄꯨꯂꯞ ꯐꯦꯡꯕꯤ ꯅꯨꯄꯤꯗ. ꯀꯔꯤ? ꯅꯕꯨꯛ ꯏꯀꯪ ꯀꯪꯈꯩ ꯅꯪꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕ ꯌꯥꯕꯤ ꯌꯥꯏꯃꯕꯤ ꯃꯥꯜꯂꯨꯔꯕ꯭ꯔꯥ ꯑꯩꯁꯦ? ꯏꯆꯦꯗꯤ ꯀꯪꯗ꯭ꯔꯣ ꯅꯕꯨꯛꯇꯣ? ꯋꯥ ꯉꯥꯡꯕꯗꯅꯦ ꯅꯤꯡꯊꯤꯖꯅ ꯉꯥꯡꯅꯁꯤ. ꯍꯌꯦꯡ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯂꯝꯆꯠ ꯊꯤꯔꯛꯀꯗꯕ ꯋꯥꯗꯤ ꯉꯥꯡꯅꯒꯨꯝꯁꯤꯀꯣ. ꯑꯉꯥꯡ ꯅꯪꯅꯦ ꯑꯩꯅ ꯄꯥꯏꯔꯤ ꯄꯨꯈꯝꯁꯤꯅ ꯅꯃꯥꯏ ꯑꯄꯥꯛꯄꯗꯨ ꯊꯣꯝꯃꯛꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡ ꯆꯪꯉꯧꯔꯣ ꯆꯠꯂꯣ. ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯉꯥꯡꯉ ꯂꯩꯔꯗꯤꯅꯦ ꯑꯩꯅ ꯁꯣꯏꯗꯅ ꯊꯣꯝꯃꯛꯀꯅꯤ ꯄꯨꯈꯝꯁꯤꯅ. ꯇꯣꯝꯕꯤꯁꯅꯥ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯣꯟ ꯁꯔꯨꯛꯇꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ. ꯌꯥꯏꯃꯕꯤ ꯉꯥꯡꯗꯅ ꯀꯣꯟ ꯐꯦꯡꯕꯗꯨ ꯃꯈꯥ ꯆꯠꯊꯍꯧꯏ. ꯃꯤ ꯂꯥꯛꯄꯒꯤ ꯊꯕꯛ ꯐꯕꯤ ꯁꯥꯕꯤ ꯃꯥꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯥ? ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯉꯥꯈꯥ ꯃꯥꯒꯨꯝꯕꯅꯗꯤ ꯎꯁꯤꯠꯇꯕꯒꯗꯤ ꯌꯥꯔꯣꯏꯌꯦ ꯌꯥꯏꯃꯕꯤ ꯑꯩꯉꯣꯟꯗꯗꯤ. ꯃꯉꯥꯂꯩ ꯃꯃꯥꯗꯤ ꯅꯣꯛꯂꯤ ꯃꯥꯒꯤ ꯀꯥꯗ ꯃꯃꯧ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒꯅ ꯈꯠꯅꯕꯗꯨ ꯇꯥꯕꯗ. ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯧ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒꯅ ꯈꯠꯅꯔꯤꯁꯤ ꯇꯥꯕꯗ. ꯄꯨꯟꯁꯤ ꯇꯦꯜꯂꯅꯤ ꯄꯥꯈꯠꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯄꯨꯟꯁꯤ ꯁꯥꯡꯂꯅꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯂꯒ ꯅꯣꯛꯄꯗ.
ꯌꯥꯏꯃꯕꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯄꯥꯎ ꯇꯝꯃꯤ꯫ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯃꯣꯏ ꯇꯌꯥꯏ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯩꯁꯦ ꯏꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯈꯪꯂꯤꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯌꯥꯔꯤꯕꯅꯤ ꯃꯈꯣꯏ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦ, ꯑꯗꯨꯅ ꯏꯄꯥꯝꯗ ꯂꯩꯔꯨꯔꯁꯤ, ꯃꯤꯠ ꯃꯥꯏ ꯄꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅꯤ꯫ ꯏꯃꯥꯗ ꯈꯔ ꯍꯥꯏꯔꯁꯨ ꯆꯠ꯫ ꯍꯣꯏ ꯍꯥꯏꯔꯨꯒꯦ, ꯃꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯇꯛꯂꯤ ꯃꯄꯥꯝ ꯁꯍꯔꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ꯫ ꯇꯣꯝꯕꯤ ꯁꯅꯥ, ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯨꯁꯨ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯁꯦ ꯍꯥꯏꯔꯕ? ꯍꯥꯏꯗꯦꯍꯦ ꯑꯗꯨꯗꯤ ꯑꯩꯁꯨ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯨ ꯆꯠ꯫ ꯍꯣꯏ ꯍꯥꯏꯔꯨꯔꯒꯦ꯫ ꯌꯥꯏꯃ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯣꯟꯅ ꯆꯪꯂꯛꯄ ꯇꯣꯝꯕꯅ ꯍꯥꯏꯈꯤ, ꯏꯃꯥ, ꯑꯩꯁꯨ ꯁꯍꯔꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯅꯃꯧ ꯅꯨꯄꯤ ꯁꯦꯟꯅꯕꯁꯦ ꯌꯥꯝ ꯋꯥꯔꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯁꯍꯔꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯁꯨ ꯅꯠꯇꯦ, ꯃꯧ ꯇꯣꯝꯕꯤꯕꯨ ꯀꯔꯤꯗ ꯁꯦꯟꯅꯔꯤꯕ ꯅꯪꯅ? ꯍꯧꯖꯤꯛ ꯃꯥꯅ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯊꯕꯛ 4 ꯃꯉꯥꯏ꯫ ꯏꯃꯥ, ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕꯅꯤ, ꯑꯉꯥꯡ ꯃꯆꯥ ꯀꯥꯏꯗꯨꯗꯤ ꯂꯩꯍꯧꯔꯦꯗ ꯁꯦꯟꯅꯕ ꯋꯥꯕꯗ, ꯆꯥꯛꯉꯧꯕꯒꯤ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯗꯦ꯫ ꯌꯥꯔꯦ ꯂꯩꯔꯨꯔꯣ ꯆꯠꯂꯣ, ꯅꯣꯏꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛ ꯍꯜꯂꯛꯑꯣ꯫ ꯇꯣꯝꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ꯫ ꯃꯉꯥꯂꯩꯃ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗꯧꯅ ꯍꯥꯏꯗꯣꯏꯔꯥ ꯌꯥꯏꯃ? ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯪꯁꯨ, ꯏꯃꯥꯅ ꯌꯥꯔꯦ ꯂꯣꯏꯅ꯫ ꯉꯁꯤꯗꯒꯤ ꯆꯠꯀꯦꯔꯥ ꯍꯌꯦꯡꯗꯒꯤ ꯆꯠꯀꯦꯔꯥ ꯏꯌꯥꯗ ꯌꯥꯔꯦ꯫ ꯍꯣꯏ ꯃꯥ꯫ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃ ꯃꯥꯁꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯤ ꯆꯥꯎꯕ ꯊꯕꯛ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ, ꯉꯁꯤꯗꯤ ꯏꯆꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ, ꯇꯨꯝꯅꯈ꯭ꯔꯕ ꯏꯕꯦꯊꯣꯏ? ꯀꯗꯥꯏꯗꯒꯤ ꯇꯨꯝꯅꯕꯅꯣꯗ ꯃꯣꯏ ꯇꯥꯆꯧ, ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯉꯁꯥꯏ꯫ ꯀꯩꯗꯧꯕ ꯆꯠꯂꯤꯕ ꯃꯣꯏꯗꯤ? ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯃꯣꯏ ꯇꯥꯆꯧ, ꯑꯩꯅ ꯏꯃꯥꯗ ꯍꯪꯕꯗ ꯃꯄꯥꯝꯗ ꯆꯠꯅꯈ꯭ꯔꯦ ꯈꯛ ꯈꯨꯝꯂꯛꯏ, ꯑꯇꯩꯗꯤ ꯈꯪꯂꯨꯔꯅꯨ ꯍꯥꯏꯔꯛꯏ ꯏꯃꯥꯅ꯫ ꯅꯪ ꯀꯗꯥꯏ ꯆꯠꯊꯣꯛꯎꯒꯦ ꯉꯁꯤ? ꯀꯩꯊꯦꯜ ꯆꯠꯂꯨꯏꯌꯦ, ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯨꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩ ꯇꯞꯅ ꯍꯪꯂꯒꯦ ꯏꯃꯥꯗ, ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯅꯣꯏꯗꯤ? ꯏꯃꯥꯒ ꯄꯥꯟꯊꯣꯏꯒꯗꯤ ꯆꯥꯈ꯭ꯔꯦ, ꯑꯩꯗꯤ ꯆꯥꯗ꯭ꯔꯤ꯫ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯣꯏ ꯇꯥꯆꯧ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤꯕ ꯃꯧ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯝꯕꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯜꯂꯛꯂꯦ ꯅꯨꯄꯥ ꯃꯌꯨꯝꯗ꯫ ꯌꯥꯏꯃꯕꯤ ꯐꯤꯌꯣꯝ ꯑꯆꯧꯕ ꯑꯃꯒ ꯆꯪꯂꯛꯄꯗꯨꯗ ꯃꯪꯒꯣꯜꯗ ꯐꯝꯂꯝꯕ ꯃꯅꯦꯝꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯃꯧ ꯌꯥꯏꯃ? ꯅꯄꯥꯝꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯗꯅ ꯁꯠ ꯍꯜꯂꯛꯂꯕꯗꯤ ꯐꯤꯌꯣꯝꯗꯨꯒ? ꯃꯧ ꯌꯥꯏꯃ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯄꯥꯝꯗꯣ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯏꯄꯥꯝꯗꯣ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯅꯤꯉꯣꯜ ꯃꯄꯣꯛꯁꯦ ꯇꯣꯟꯕ ꯆꯥꯠ, ꯂꯩꯍꯟꯅꯤꯡꯗꯦ ꯏꯅꯝꯃꯒ ꯇꯥꯆꯧꯒꯅ, ꯑꯗꯨꯅ ꯇꯥꯜꯂꯛꯏꯅꯦ ꯏꯃꯥ꯫ ꯃꯣꯏꯅ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯗꯗꯅ꯫ ꯀꯞꯀꯅꯨ ꯇꯣꯛꯑꯣ, ꯍꯌꯦꯡ ꯏꯁꯨꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯀꯞꯆꯦꯠꯄꯔ ꯑꯣꯏꯔꯅꯤ꯫ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ ꯅꯨꯡꯉꯥꯏꯅ꯫ ꯍꯣꯏ ꯏꯃꯥ꯫ ꯌꯥꯏꯃꯕꯤ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯆꯦ ꯑꯍꯜꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯗꯤ ꯀꯞꯅꯤꯡꯕ ꯐꯥꯎꯔꯨꯔꯦ꯫ ꯀꯔꯤꯒꯤꯁꯨ ꯐꯥꯎꯔꯣꯏ, ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯤꯔꯥꯡ ꯀꯥꯗꯨꯅ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯕꯦꯊꯣꯏ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯒ ꯅꯣꯡꯈꯠꯂꯛꯄꯗ ꯃꯅꯥꯎ ꯌꯥꯏꯃ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯆꯦꯅ ꯋꯥꯏ ꯍꯦꯛ ꯇꯩꯊꯣꯛꯄꯤꯕꯅꯤ ꯏꯅꯥꯎ ꯌꯥꯏ, ꯄꯣꯊꯥꯔꯣ꯫ ꯏꯆꯦ, ꯅꯪꯒꯤ ꯀꯥꯁꯤꯗ ꯂꯩꯕ ꯄꯣꯠꯁꯛ ꯑꯝꯇ ꯁꯣꯛꯇꯦꯀꯣ, ꯏꯆꯦꯗꯤ ꯂꯝ ꯁꯤꯆꯤꯜꯂꯒ ꯋꯥꯏ ꯇꯩꯕ ꯈꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒ ꯆꯪꯂꯛꯏ ꯄꯦꯔꯨꯝ ꯇꯧꯔꯗꯨꯅ꯫ ꯃꯉꯥꯂꯩꯃꯅ, ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯣꯏꯁꯨ? ꯍꯣꯏ ꯃꯥ, ꯍꯧꯖꯤꯛꯇ ꯅꯆꯦ ꯌꯥꯏꯃꯁꯨ ꯍꯜꯂꯛꯈꯤꯗ ꯉꯥꯏꯔꯤꯕꯅꯤ, ꯆꯪꯉꯨ꯫ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ꯫ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯁꯤꯠ ꯅꯥꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ, ꯀꯅꯥꯅ ꯂꯣꯏꯁꯤꯜꯂꯤꯕ ꯖꯥꯠꯅꯣ ꯁꯤꯗꯤ ꯃꯣꯏ ꯇꯥꯇꯣꯟ? ꯈꯪꯗꯦ, ꯏꯇꯩꯃꯅ ꯂꯣꯏꯁꯤꯜꯂꯤꯕ ꯖꯥꯠꯅ꯫ ꯏꯕꯦꯊꯣꯏ ꯆꯪꯂꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯏꯇꯩꯃꯅ ꯂꯣꯏꯁꯤꯟꯕꯤꯕꯅꯤ, ꯆꯥꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯇꯣꯝꯕ, ꯏꯇꯩꯃ ꯀꯔꯤꯁꯨ ꯁꯣꯛꯇꯦꯀꯣ, ꯆꯥꯏꯈꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯅꯠꯇꯅ, ꯋꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯇꯣꯛꯂꯒ ꯇꯩꯊꯣꯛꯄꯅꯤ ꯏꯇꯩꯃꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯇꯣꯟ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯦꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩꯀꯣ ꯃꯣꯏ ꯇꯥꯇꯣꯟ? ꯐꯕꯅꯤ ꯏꯇꯩꯃꯗꯤ ꯃꯕꯨꯛ ꯌꯥꯝꯅ꯫ ꯑꯩ ꯏꯄꯥꯝꯗꯒ ꯑꯝꯇ ꯆꯠꯂꯣ, ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯄꯥꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦ, ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯒ ꯊꯤꯔꯒ ꯃꯥꯅ ꯉꯥꯡꯍꯟꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯔꯤꯁꯦ ꯄꯣꯊꯥꯔꯣ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯍꯣꯏ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯏꯃꯨꯡꯒꯤ ꯃꯤ ꯁꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯝꯂꯒ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫
ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯃꯥ ꯃꯉꯥꯜꯂꯩꯃꯅ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯨꯝ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯣꯏꯀꯣ꯫ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯉꯥꯛꯇꯅꯤ ꯅꯈꯣꯏ꯫ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯀꯥꯡꯂꯣꯟ ꯑꯗꯨꯒ ꯆꯨꯁꯤꯟꯅꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯝ ꯑꯃꯒꯤ ꯏꯃꯨꯡ ꯑꯃꯒ ꯆꯠꯅꯕꯤ ꯃꯥꯟꯅꯔꯣꯏ꯫ ꯃꯤꯅꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯃꯅꯦꯝ ꯑꯩ ꯈꯛꯅ ꯇꯥꯛꯀꯗꯕ ꯅꯠꯇꯦ, ꯅꯨꯄꯥ ꯅꯣꯏꯅꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯅꯈꯣꯏꯒꯤ ꯅꯇꯩꯃ ꯅꯆꯦ ꯏꯕꯦꯊꯣꯏꯁꯤ ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯅ ꯃꯄꯥꯝꯗ ꯌꯥꯔꯦꯛꯂꯛꯇ꯭ꯔꯤ꯫ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕꯤ ꯃꯃꯥꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯅꯥꯔꯕ ꯐꯥꯎꯕ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯈꯪꯖꯔꯤ꯫ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯏꯃꯥ ꯑꯍꯜ ꯑꯣꯏꯔꯛꯂꯤ, ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯏ꯫ ꯃꯁꯤ ꯈꯪꯅ ꯆꯠꯁꯤ ꯌꯥꯏꯃ, ꯑꯇꯣꯝꯕ ꯑꯩꯈꯣꯏꯁꯨ꯫ ꯏꯃꯥ ꯑꯍꯜ ꯑꯣꯏꯔꯛꯂꯤ, ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯕ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯟꯁꯤ꯫ ꯅꯈꯣꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯝꯇ ꯅꯠꯅꯗ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯔꯁꯤ꯫ ꯌꯥꯏꯃꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯖꯔꯔꯣꯏ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯑꯃꯨꯛ, ꯏꯃꯥ, ꯑꯩꯁꯨ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯅꯆꯦ ꯏꯕꯦꯊꯣꯏꯒꯤ ꯃꯇꯧ ꯇꯝꯃꯨꯀꯣ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯝꯂꯤꯕ ꯃꯈꯩ ꯅꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯒꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯨꯒ ꯑꯃꯅ, ꯃꯧ ꯌꯥꯏꯃ, ꯅꯪꯒꯤ ꯅꯕꯨꯛ ꯐꯠꯇꯕꯤꯗꯣ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯑꯣꯀꯣ꯫ ꯌꯥꯏꯃꯕꯤ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯃꯥ, ꯊꯥꯗꯣꯛꯆꯔꯒꯦ꯫ ꯑꯗꯨꯒꯅꯤ ꯃꯧꯇꯣꯝꯕꯤ, ꯅꯪꯒꯤꯁꯨ ꯑꯩꯈꯣꯏꯗꯤ ꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯂꯥꯛꯂꯒ ꯊꯕꯛ ꯐꯕꯤ ꯁꯥꯕꯤꯗꯣ ꯇꯧꯅꯨꯀꯣ꯫ ꯐꯕꯒꯤ ꯐꯕ, ꯃꯤ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯊꯕꯛ ꯑꯗꯨꯃꯛ ꯐꯧ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯥꯁꯨ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯃꯥ꯫ ꯄꯥꯟꯊꯣꯏ, ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯗꯣ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯇꯤꯡꯉꯛ ꯑꯃꯗꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯌꯥꯝꯅꯒ ꯅꯣꯛꯃꯤ ꯏꯀꯥꯏꯅꯕ ꯁꯨꯃꯥꯟ ꯇꯧꯅꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯕꯣ, ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯤ, ꯑꯗꯨꯒ ꯀꯣꯟꯅ ꯄꯨꯟꯅ ꯅꯣꯛꯑꯁꯤꯕ꯫ ꯑꯩꯗꯤ ꯆꯥꯛ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯃꯌꯥꯝꯗ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ꯫ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ ꯄꯥꯟꯊꯣꯏꯒꯤ ꯋꯥꯗ꯫ ꯃꯉꯥꯜꯂꯩꯃ ꯅꯣꯛꯂꯗꯨꯅ, ꯍꯣꯏ, ꯏꯁꯨꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯅꯣꯛꯂꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯅꯣꯛꯂꯁꯤ꯫ ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ ꯏꯆꯥ ꯏꯃꯧꯁꯥ꯫